Hi mayam ngasidi aina ngarang mayamda Facebook ta hangjagibido masi kai maming kauge Manipuri dana ada mayamna Lukhoibi Trukhoibi adagi Turubi kaubusu hai adubu English tadi masi fiddle head fern hana haina male aduga ostrich fern su haine yamna phai hai ko ai amukta chadri ahambo ina chadoine aduna kamhaina ngauge habado kharasu yam chamna ngaubudu su haroena aigi wakhalama aina puthoga khara haunaba na tawre aduna ahambada aina ngasagi khoi labuwai maru adagi sing chanam moro tekpase phajana hana ngauthoe ngomina bada ngauge na khoi marathi gi thecha gi type da adugi taste to pige na aduga akomda ngasagi do phajana mandhoga ising asabada ne phajana lupthoe ba kai no da khara zuki ra ahamba zabanina som ke hani poisonous ka kidang oiram ta zul ising asabas lokthokradi phara digai wakhal dunida aduga adumaina phajana kakpirani aduga khoi kanghong ngoi type ta dum phajana ngaudoine marumrang thakning ba thaga dum tawra aigiri panch poran ga tilhauga hana ngauzare aduga adu phajana ngaura ngasai gi aina tilhau chanam ke ngaugibudo khoi gi morok duga phajana sugai raga adu hapsalle adu happa matungda alu ja hana ngaurani kai ina da mana do yam thuna mundoi maleba ado kakpa matam da khara nang lawe aduna phadi phani khalle kai ina da mucilage ki property du maina khitang nang lawo se belenri de kai dum loindi phaidana ko khara dum phai gan haina bodo aduga masi ju nutrients sam yawe yamna phai hai any vegetables dum loina makti phai amarom da hai roga fiber yawba adagi potassium yawba vitamins ma'am yawbaduna aduna smaina ngauraga khogi tangkhai chalakpa alusna tangkhai chalakpa haidi munbagi tangkhai chalakpa matangsda manasa hapsalle adu hapsallakanda khara leitharaga dum ngaudoine kaigina da karaktana bana adumaina tawrakansida khogi horen mulamdai minute mangamu thangdaba yarani na khanba matamdu daina masagi labhawai suhiba ma'amdo adu mu hapsalle aduga adum leithara ngauba kaigina da labhawai gumbase akoina leithara ngaudari kasan mane heleba ko aduna adumaina labhai se hapsallaga minute mari manga adumaina thambire aduga masala kitang chairasu yai adugo aidi chai chadre mahao do asengbodo khangningdana aduga mahao yengbada yamna haw lerame habidi yamna tasty oibodo yamna oinamba haigadra khoi umami flavor ga leyaga khoi ngari guma tha kana mahao mlakpodo adugi lae mahao do aduga yamna su haw lerame ado aidi dum phajna haine dum anobuse taste dum dawninge ba khara experimental oibe ise haidi ano chaning bodo haidi amatang cha lebido yamna boring chuidana aduna hawe mayam su chadriba mayam amutang taste